Hello ichinausing mayam punamak wakhan nungainadana lei haibase aisu khangi ko aduga ai samaksu wakhan nungaitabagi hairagadi mayam ai atei kai haidunai khangde ko ado jiri da khoigi ima adagidi chinausing adagi angangsing mi taruk phagibado adudo kukina phagibado adudo hingna thadorakadra haina adum khanbani ko aduga isoraju khuramjabani hingna thadok birakpa haina ko ado Leibakki hairgadra mayam hingnadi thadok piraktre ko ado mayam jam sathina nungaite ko mayam punamaksu loina nungaina daba ngaktani ko ado kai haini mayam nungaita ba haise haifam khangde ko ngasi ayuktagi adum wakhanse nungaita baga kappaga tawbada misisu pomeba ko aigi ngasigi aina video hapcharaktoise ko mayamna aidi sujam nungaita ba maraktiga video hapai haina mayamna susoi soidana khangani amadi hairakani ba ko ingoda isana khangi ba ko ado upaleta bagi ne ngasigi video sima tangdi mayamna adum sauninga su nungaitrasu warausu ko adum khara yengbiro kaigina haidi ai ngasigi video se haptaba jada boibagi ai hapcharaktoine ba ko aina mingondagi photo lopsalure ba ko lopsalure ba ko banina miduna de ngonda pressure se pira ba hai tare haidi kuirabane ba ko video hapo na hai se doina video se semangam tabagi adum haptuna leibado adudo oine ba do ngasi sidi hapiak taba jadre haina moina jamne ngonda hakan akan bida haire ba ko adudugi ngasi gi aigi collaboration gi pot amakha ai dum mayamda ai ngasi se share tawroktoini ado mayamna kaigumba waro biba tara ka please waro biganu ai sana khangna ko ai karam matamda karam video thanga kani habidi sana khanga dum thanga charakani ba ko adina haibada ko ai video seming de hoji wakhan am nungaiti ba ko nati ba ko ado adugumba ngangdo hatpagi pausibu mayam kai haidano asigi na nungaitaba pausidi haibam khangdre ko mayam aduduna kaino tawre ba ko haidi aigi video se dugi haidi haptaba adabigi hapaktoini nungaitaba gi wasiti haina kanadre ko aduni ado manipur gi sarkar da su kai haninga leite kai haibam khangde hairaga su kai tobigada su leiba nate khoina su kai ngamba nate ko ado mayam isona yaangna manipuri malebak se shanti purakpa aina koina lai khramjaba se ngasi bhawada sati se pibidana leire ado hojiksu khuramjari ko shanti purakpa manipuri malebak shanti purakna ima pabung sing chinina pikhraba ngang mayam ama leipam chabam khangdana chaba thakba khangdana wan lenbada khoisu khangdaba nate khangini ko loina ado mayam upai di leite ko aina ko adugi lanse ngambak shakti ma ingona yawramagadi ko mayam tasengna ai madudu ai tawgani ba ko ado khoi di micham kaishum khangdaba micham ni kaim khangdaba do oibani na ko khoina karim tawbagi panganju khoida leite ba ko aduna mayam waro biganu do manipuri ma se yang santi oiba ko mayam khuramdana ko lai khuramdana santi je lakpasu oirasanu ko aduga makha tana igi ngasigi video se adum jemina rasi ko mayam hello mayam ado mayam aina ngasi mayam gi damakta ko visconti gi queens collection khara puraga la eba ko ado asi se perfume ni mayam ko ado asi perfume se kyam phai na traga phate kamai tobono habido ado mayam da hai ado mayam sigi perfume se kaino gi ne women gi ni ko nupi gi perfume ni si se ado khoina sigi perfume se karam matam da karam perfume ko ni sini na ya barda ado mayam siga sum khangani ba ko ai hangtho age mayam siga le fajabra mayam siga le ko perfume mari khangni ado machu singju loina fajabane ko fajadra mayam fajabane ba ko asi koina karam matam da karmaina sijina gani habido adum siga yawre ado ahan bagi sina MVP ko women na ni da siga MVP gi ko ado asigi magi manam se smell se ai mayam da jengal ke kamai tawge khangal lage manam khung sima mayam ko manam sima asi sina koina kai do da sijina gani habido ai hairate ko so asigi MVP perfume sina na akoina dum hangda khangde hinda khangde ko dum thokpa khotpa dum imana bising tina ba khola ba ko thokpa da dum sigi perfume se akoina sijina ba yai ba ko manam su yam nuksi yam ingna nuksi manam do adu oi ba ko aduga next ki sina Queen of Hearts hai ko mingadi maita dra Queen of Hearts hai yam minga jam phadai ko ado asigi perfume do yam dai harake hana manam jana jingi ko manam jana khangdo kisi minga manam jiga yam chani hai dini yam ing la da nsibido adu maina oiba ko asigi manam ja
Queen of Hearts and High asigi perfume se am ing la ga nuksi jani da do asigi perfume tina ko kai ma matam da koina sijina gani habi du haila ke ko sigi perfume se ko am sigi perfume se koina chabe matam da ko asigi room asi perfume se na ko room sima phau da kena tawni haiba ko adi dum manam do magi asigi smell do dum leibe do admaina room ka se manam shira ka ko akoi body tana ta 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 room sima pura manam shira ga admaina oidone ko asigi Queen of Hearts perfume se ko aduga next kisina simu asisimu jeng asika sise number ahum subase asigi mingsina sugar and spice ka simu jeng si smell simu mai to gen manam de jing lawi ko manam tina nuksi mayam aina kana de manam jingja ado asi sinam kai kede jina ba ya ya do khangala ke ko adu mayam asigi sugar and spice perfume da asi sida ko ni special oibo occasion haidi luhung khongdong bagumba adagi di leidana ko ta sai jana ba chatpa ngai khangna ba mangai chacha ba leidana adu ko special oibo occasion adu ko ne akoina birthday gumba chatpa mama leidana ko ada adu ko occasion yaw bu khudingi adu baina ko asigi perfume se sijina ba to asi se jamna adi manam nuksina ko isa se kana to duine ba ko aduga jamna to long lasting oi ba hai tare adu do oi duine ba ko ado sugar and spice hai se ko aduga aloi bagi simu ye ngasi ko aloi bagi sinamu se aloi bagi se color ka se phajabani blue ko oiraga ko phajabani se ai magi manam ji khangge ko aduga color si bo ni ngawre sloiza ni manam ji fuda re manam ji perfume sigi maming sina ko fashionista hai baka ado asigi magi kaino sina karamba matam da khoina sijina doino haibedo adu mayam da ikhangala ke ko aduga mayam asigi perfume sina ko khoina ayuk tagi tharaga ko ayuk tagi perfume je kainumba thaba tari ko nang evening kaino phauta asigi perfume je magi manam do adu da leiduni bako amta manam mangoi bako long lasting oiduni puna maksu long lasting oigada ngakane do chu sina mu hena long lasting oigani na hai bako aduni mayam du na kaya gani mayam su asigi perfume se pambiba taraga di ko adum mayam ai description da mayam magi link hapsaram ge ko adum mayam pambiba taraga di adum buy to biu ko ado asi se ka shu henjana tang bo sunati ko asi 20 ml ko se mama 20 ml 20 ml asi mayam khawla masali ko khaksaw ba kainu ne ko ado mayam pamba taraga di adum lobiu ko occasion hojiti ko gi kino thole dana ya noju pan thaloi khre ikang tha ya la e ko adagi di hojiti nungai ba kainu ngak tani lakto se ko aduna party sa pagumba adagi di luhong ba tatpa adagi birthday gi party satpa leidana ko adugumba occasion da su adagi office ka ba khotpa punamak da su haidi adugi haidi punamak yawgro bane basi perfumery khaksi ko aduna mayam na thingse buy to biro ko agi description da mayam ai link to dum hapsara mage ko ado mayam adum buy to biro pamba tara gadi ko ado akhodi perfume hangagi perfume lobase karma matam da kari perfume thadoino khangde dana ado mayam adum buy to biro pamba tara duna mayam aigi coupon code mayam na sijina raga lobi batara gadi anu 15 haina mayam kano da screen da dum thon jaram ge ko ado anu 15 si sijina raga mayam na loba tara gadi ko mayam da sum so dana 15% discount pirak kani ba ko ado mayam na loni batara gadi aigi coupon ko se dum sijina biro ado mayam ngasi goina di aigi video se tang siga bye bye rege tata